Moirang asi lekai yamna chawi adubu khelemba khangdaba mi leite haibaduni aduna moirang asomda thabak tawminaba nungaigadawba mi ama yenglakpada mahak tabadagi Madhavi maga unanaba haidana laklibani Madhavi adusu khelemba magi fiba murti nupa yamna thoku matawaduda thabak tawminaba nungaigani haina khali mabukning aduda ka aduda ikoi koina phamlaga leiringai aduda miyai chalabi ahal nupi amana chanung chanabadu puraktuna pirami khelemba nokmi Madhavi mangonda mitham thamlaga yam lemna wangang lei Madam hoina sumaina aibu na balakbibase aigi di laibak yam phaban aina su madam hoigi angamba thakta aina mating tawbanida Madhavi tapna nokjai ichagumbani nangsu angang yam oiri ne tawrise madam se koksai haiduna nanga kalukoi sida haiban adamana nanga unaraga matha kokani haina hairakpa wafam aduda isu nanga unarurage haidana lakliban ichana aigidama thawai hakjang yauna hotnagani haiba wase tabada hakjang se khangyang hekyang badongna khalline nakhoi gumba thongna leiba siba kidaba mise matam masida atangbani thagat sanaraga mibu sizinaba khoi thumlaba wahaina mibu nausum oihenbadi onthokna heiba haibadu oirabani asinabu asuk koina minister oiba ngamlibani wakhal leibini mahakti Khelemba masungai mi amabu karamna loinagani yamna khangba misak amani aduna tapna heisingna khomi sigumba thabak macha machusidi nacha ingonda kesuk leiba nateda aina tawdana laklaba ngaktani adubu aina thadoktuna chen chongba tawdoriba angang sing asigi khorsa oinanaba madam na sel amadi mating tawbiu amadi nacha aina tawriba thika sidasu mai kharon sinbiraga sel khar thadabi hoida nang madam nane loina matam chana tawge punglongi matungina jagoi saba haibase masana taban thabak sida amurak anirakta mai pakise phare dudi aisu atopam phamda chatkadawba khara leiri janaba tawrage phagini madam phone do pawodama akai ka kalukoi ga bana phaunarase asumna mikop asidagi Madhavi amadi khelemba makhoi anigi marakta langla ama kiba hauki mafamdudagi thoglakle phattaba maikhum asi lotsinduna thamkhre magi miyamna nungsiba maithongadu leitingduna lai lukhoiga loinana moirangda leiba primary school adubu yengba haurami amadi school ama sanaba haidana leikaigi club member kayaga wari tawrami Sontharaba lairikti tamningba phangdaba angang singi karina phagani haibana chingba kaya ama punna khanna nainarami asumna wari watayama mi mathang thengnaringai haukhiba khanghaude matamdu phananganna lakbani hauji pung 13 makhai tagadawre gari manungdani mamangda driver gi nakaladuda phamliba lukhoidu putanaba maongda tapna sumna haire lukhoi Moirang silak thoktana lakbani sindraromda ngahak jangsi ngatek ngano nga ayai bakotpado khara yengsi nahanongma ichanu pana leirakpado yam hawine oi meda yani chatsi asi hairaga gari do sendra domda lai gari ado ningthina mafam chana khamamduna lai minister ni miyamna hek ubada masak khangbani manak nakpada leiba miyoi singdu minister lakle haina irang hek langnare Photo video kaya manambasu yawi Madhavi asum nga lainaba hek yenglakpada melai sanamana yoliba nga adubu hek urure laisabi macha amana nga yonba adubu hek ubada khajak nungaitaba minungsi ama poktuna manak aduda changlaklami miyamna minister ni haibadagi melai sanadu sukhanglakbani pot adubu lainaba haidana magi manakta phamtharakpaduda masadu thakatpa pokjai Madhavi tapna Bema, icha thoibia. Madam nangi ngasi khara lege. Kaya taurinu sibo. Melai sana Madhavi mangonda amuktang yengi. Madhavi ki fajaba tudani yengi bado. Urumda khak laibini awaba wakhal awaba thabak sudabagi masada na hama libani.
haifet yenglaga tapna khumi. Yaye madam, aigi nga khaise kesuk thangba nati yam hongi. Ase hairaga hanagi magi mamal adu hairami. Sel paiba misakni ahaiba ma hairaga maraina piramlani haibadu mangonda khande. Nupi macha asigi mapukchal sengbadubu uraga nungsiba amadi pokjay. Melay manaka ing lau kay phajabani. Maitay nupi amagi magun chap chana yaubini. Macha nupi yaujadaba madabido yamna nungsizay. Bema, adudi nangi nga mayamsi ay loyna laurage ko. Hoy haiduna nga du loyna pirami. Aduga nungsiduna madabina lupa 10,000 laysabi macha asida pirami. Hotnaba kali haiduna. Adugi yamba sel aduda melay sana sat hekta lawba ngamde. Madam, yamali, ay gilawfam thokpudo khaktang lawjage. Sidi tasini yami. Aina madam da piriba nga aduga chana sidi. Wa adubu taraga nokfet tawna. Oh, ayna ijabu nungsidana pibani. Luksilu. Mi pong kaya so loyna yengna dana layrine. Lawro. Asitada melay sanado lawi. Madabi nupi macha asibu yengna. Nangidi ima paba laytrabro. Laysabi macha nangna sida nga yondan layribasi. Atopa sinfama matawba yadabro nangbo. Yumda phi nungsadana anawa handicraft and weaver singi scheme mayama mathada kibadaine nangdi phangdabro. Madam, sise aina sum angang oiringaidagi tawkhibanina aidi hainareda adunani aduga aikhoida dugumbado kashu phangba khotba laiti. Madabi ahenba wa ama makha taningba oidre aduna phari adudi ai sum janaba tawrage ko. Hoi haiduna mafam aduda lehawi. Madabi hoido atay romda chumdring chatki. Aduga nupi madi khangdabani. Mayamgi madam asi mangonda nungsi haina phongdorakpa nupa adugi mamani haibadu. Ngasisu amu melay sanadu pochat phabaduda yam nungaire. Ini amana. Andak marakse bema nang daw makanni yari ko. Pochat yam phai. Ngarang thorakte haidana ngasi loyni heksitlene. Loktak lairembi imana nangbu thaujan birabani ko. Aine andakse ayam daw yai. Adoine nohenigi lupa chongana chana khaisaramge. Se hairaga ipa phadokna seldu pirami. Aduga melay sanadu ngasidi hallage haidana mayumlomda halaklami. Yumdu mi laytaba magom itagtai. Magi pochaido mangolduda thamlaga mandom mabu kawi. Makuradi thabak chatki haiba khangbana. Inumja, kai lege? Oh inumja. Adubu khumlakte laikai koiba chatlamlani haiba khangi. Pochaido imungda pusillaga lai. Aduga mana magi kada laklami. Magi bag adudagi seldu lakthoktuna nokmi tawna mapukning aduda haire. Hayengdi kaithela chawbadagi fruit amadum laithoke. Aduga hayengadagi imphaldagi nupana ay unaba lakbada litnaba. Yam phai moi minister se mina phate hairise kaigino khangdi. Sel paiba moidadi siguma sel se ipatarata hobaga manaramdoini. Injang hoba machagi. Kuinam chadubu karaitana chakrabano khangdini. Mana adumna khandun lairingai mandom cha hiyai nudusu. Pawadubu taraduna mabu kaudana laklami. Hiyai nu haraubagi maithongda. Nang sel phangi hai minister na pirami hai. Nga loina sitkre hai ne chumbro. Hai namja chummi tu. Si hairaga seladu uchai. Ngasidi hiyai nu dusu yamna phadokna khummi. Phare adu matung sinjaro. Ado insang hauba madi charase ai lairugedana. Aduga tan kwa chanaba kharaga piyo. Melay sanadu su hoi haiduna seldu khara pirami. Hiyai nuna ai yen lairuge nang thaba ingkhang loisilamuko. Kaino namja pungsam ngali hornwai layo. Pungani phau tadri ai ngaktang pothakhige. Ise harau mandana kawridana. Hoi potharo. Hiyai nudu ase hairaduna chatkre. Melay sanadu wakhal yam nungaina magi ka aduda hiptuna pothaduna leihawi. Social media gi matamni viral pur haina hainariba lam amani. Aduna education minister laktuna nga laikhre haibagi icham chamba video du phawba hek viral chali.
ꯃꯤ ꯈꯔꯅ ꯊꯤꯅ ꯉꯥꯡꯕ ꯈꯔ ꯑꯃꯅ ꯐꯅ ꯍꯥꯏꯅꯕ ꯌꯥꯎꯏ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯄꯨꯋꯥꯡꯕꯗꯨꯁꯨ ꯃꯃꯥꯒꯤ ꯄꯣꯁ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ, ꯊꯃꯣꯏꯅ ꯄꯥꯝꯖꯕꯤ ꯑꯗꯨꯕꯨꯅꯤ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯇꯧꯅ, "ꯅꯪꯉꯣꯟꯗꯒꯤ ꯉꯥ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛ ꯑꯣꯏꯗꯧꯔꯤꯅꯦ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯕ ꯅꯠꯇꯦꯅꯦꯀꯣ꯫ ꯀꯌꯥꯗ ꯆꯨꯝꯂꯤꯕꯅꯣ ꯅꯪꯒꯤ ꯅꯇꯧꯁꯦ? ꯃꯦꯂꯦ, ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕꯅꯣ? ꯑꯩꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯅ ꯊꯃꯣꯏ ꯃꯥꯁꯨ ꯏꯈꯧ ꯂꯥꯡꯏ." ꯑꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎꯖꯩ ꯃꯇꯣꯝꯇ ꯄꯨꯋꯥꯡꯕꯗꯨ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯒꯤ ꯔꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯔꯤꯁꯤꯞ ꯇꯧꯏ꯫ "ꯍꯜꯂꯣ, ꯅꯨꯔꯩ." ꯅꯨꯔꯩ ꯇꯞꯅ ꯌꯥꯝ ꯀꯦꯁꯤꯟꯅꯅ, "ꯇꯥꯕ꯭ꯔꯣ? ꯄꯨꯋꯥꯡꯕ, ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ?" ꯈꯣꯟꯊꯣꯛ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯀꯦꯁꯤꯟꯅꯅ ꯉꯥꯡꯕ ꯋꯥ ꯑꯁꯤ ꯃꯍꯥꯛ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯊꯣꯏꯅ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯗꯦꯗ. ꯀꯩ ꯂꯩꯔꯒꯦ? ꯌꯥꯅꯤ, ꯑꯗꯨꯝ ꯍꯥꯏꯌꯨ." "ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯂꯦꯕꯁꯇꯣ ꯑꯗꯨ ꯂꯥꯏꯔꯤꯛꯀ ꯄꯥꯝꯕ. ꯅꯪꯒꯤ ꯁꯥꯏꯠꯇ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯄꯤꯕꯤꯔꯛꯀꯦꯔꯥ? ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯄ꯭ꯔꯤꯄꯦꯌꯔ ꯈꯔ ꯇꯧꯗꯕ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ." ꯊꯑꯣꯏꯅ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯆꯥꯟꯁ ꯂꯧꯗꯨꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯍꯪꯁꯤꯟꯅꯗꯨꯅ ꯄꯨꯋꯥꯡꯕꯗꯨꯁꯨ ꯊꯩꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯐꯅꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ, ꯍꯥꯟꯅꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯕꯒꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯑꯃ ꯈꯟꯗꯅ ꯈꯨꯝꯃꯤ꯫ "ꯑꯣ, ꯌꯥꯅꯤ, ꯑꯩ ꯊꯤꯜꯂꯛꯀꯦ. ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ. ꯅꯪꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯦꯡꯅꯔꯁꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ." "ꯍꯣꯏ, ꯀꯥꯏꯗ ꯂꯥꯛꯎꯒꯦ?" "ꯀꯦꯐꯦ ꯑꯃꯗ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯑꯒ ꯋꯥꯔꯤꯁꯨ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯁꯤ, ꯌꯥꯏꯗꯅ?" ꯀꯔꯝꯅ ꯌꯥꯗꯦ ꯍꯥꯏꯒꯅꯤ? ꯑꯗꯨꯅ ꯄꯨꯋꯥꯡꯕ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯔꯩꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕ ꯃꯥꯅꯗꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯊꯧꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯊꯃꯣꯏꯅ ꯂꯣꯟꯅ ꯈꯣꯏꯗꯥꯖꯔꯤꯕꯤ ꯑꯗꯨꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯔꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯨ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ꯫ "ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯅꯨꯔꯩꯅꯤ. ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯊꯨꯡꯗꯅ ꯇꯣꯛꯇꯦ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯍꯟꯒꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯟꯒꯅꯤ. ꯑꯐꯕ ꯅꯨꯄꯥ ꯅꯈꯣꯏꯒꯨꯝꯕꯁꯦ ꯄꯥꯛꯇꯛ ꯆꯨꯇꯛ ꯅꯨꯡꯉꯥꯏꯔꯤ. ꯍꯣꯔꯦꯟꯗꯤ ꯎꯅꯕ ꯐꯪꯒꯅꯤ. ꯄꯨꯔꯥ ꯗꯦꯠ ꯆꯠꯄꯒꯤ ꯚꯥꯏബ്ꯁꯇ ꯆꯠꯀꯦ. ꯐꯤꯔꯣꯜꯀ ꯐꯖꯕ ꯈꯟꯒꯦ." ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯥ ꯃꯥꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯁꯇꯨ ꯂꯧꯊꯣꯛꯇꯅ ꯍꯣꯔꯦꯟ ꯆꯠꯄꯗ ꯀꯔꯤ ꯐꯖꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯇꯝꯉꯥꯟꯕ ꯑꯃꯗꯤ ꯆꯤꯡꯈꯩꯗꯨ ꯀꯣꯜ ꯋꯥꯔꯤ ꯇꯧꯏ ꯊꯕꯛꯀꯤ ꯃꯇꯥꯡꯗ꯫ ꯆꯤꯡꯈꯩꯅ ꯇꯞꯅ, "ꯂꯥꯞꯁꯨ ꯂꯥꯞꯄꯦ, ꯑꯗꯒꯤ ꯄꯨꯡꯁꯨ ꯉꯟꯅ ꯍꯧꯕꯅꯤꯅ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯋꯥꯅꯤ. ꯑꯗꯨꯅ ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯁꯤꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯂꯩꯅꯕ ꯊꯕꯛꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯏꯇꯥꯎ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯂꯥꯛꯅꯕ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ. ꯏꯇꯥꯎ ꯍꯣꯏ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯉꯤ ꯇꯥꯕꯗ ꯏꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ. ꯄꯨꯟꯁꯤꯒꯤ ꯏꯇꯥꯎ ꯍꯣꯏꯒꯤ ꯇꯧꯕꯤꯃꯜꯁꯦ ꯑꯩ ꯀꯥꯎꯖꯔꯣꯏ ꯏꯇꯥꯎ." "ꯀꯩꯒꯤ ꯇꯧꯕꯤꯃꯜꯅꯣ ꯏꯇꯥꯎ? ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯕꯅꯤ, ꯂꯦꯝꯅ ꯇꯧꯕ ꯅꯠꯇꯦ. ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯍꯣꯕ ꯑꯆꯧꯕ ꯑꯃ ꯃꯦꯟꯕꯤꯗꯣꯏꯁꯤꯗꯤ. ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕꯅꯤ. ꯑꯗꯣ ꯅꯪ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ. ꯌꯥꯔꯤꯈꯩ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯒ ꯂꯥꯛꯅꯕ ꯇꯧꯔꯒꯦ." "ꯑꯗꯣ ꯏꯇꯥꯎ, ꯋꯥ ꯑꯝꯇ ꯍꯪꯖꯒꯦ. ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ." "ꯌꯥꯅꯤ ꯏꯇꯥꯎ, ꯀꯥꯏꯗꯦ, ꯍꯦꯛꯇ ꯍꯪꯕꯤꯌꯨ." "ꯀꯩꯅꯣ?" ꯆꯤꯡꯈꯩꯗꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯇꯞꯅ ꯑꯀꯥꯏꯕ ꯋꯥ ꯅꯠꯇꯕ ꯁꯤꯕꯨ ꯈꯟꯅ ꯍꯪꯂꯛꯏ꯫ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ. ꯑꯗꯣ ꯃꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯁꯨꯝ ꯈꯪꯅꯤꯡꯕ ꯑꯩꯁꯦ." "ꯏꯇꯥꯎ,
ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯈꯪꯕ ꯋꯥꯔꯤ ꯑꯣꯏꯗꯦꯗ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯃꯥꯗꯨꯗꯤ ꯃꯄꯥꯒꯤ ꯃꯔꯝꯒꯤ ꯂꯩꯈꯤꯗꯕꯅꯦꯅ ꯇꯥꯏ ꯃꯄꯥꯁꯤꯅ ꯊꯤꯀꯥ ꯇꯧꯕꯅꯤ ꯑꯗ ꯌꯥꯅꯗꯕꯩꯔ ꯀꯩꯅꯣ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯈꯤꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯅꯨꯡꯗ ꯈꯔ ꯅꯩꯁꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯅꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯂꯩꯁꯅꯥ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯟꯗꯣꯝꯆꯥ ꯃꯈꯨꯔꯥꯅ ꯀꯩꯝꯇ ꯌꯦꯡꯗꯕ꯭ꯔꯣ ꯏꯇꯥꯎ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯂꯤꯖꯒꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯐꯣꯟ ꯃꯦꯠꯄ ꯐꯥꯎꯕ ꯍꯩꯇꯕ꯭ꯔꯣ ꯏꯇꯥꯎ ꯍꯥꯏꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯃꯁꯥꯗ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯕ ꯍꯥꯏꯕ ꯇꯥꯕꯅꯤ ꯁꯨꯝ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯐꯣꯟ ꯑꯃ ꯂꯩꯕꯤꯒꯦꯗꯤ ꯍꯥꯏꯔꯕꯅꯤ ꯃꯥꯅ ꯌꯥꯗꯦ ꯃꯥꯅ ꯈꯔ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤꯗ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯨꯝꯁꯦ ꯑꯇꯥꯡꯕꯅꯤ ꯏꯇꯥꯎ ꯍꯣꯏ ꯆꯨꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯨꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯊꯥꯖꯔꯣꯏ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗ ꯄꯛꯇꯦ ꯆꯥꯟꯅꯗꯦꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝꯗ ꯆꯠꯂꯒ ꯃꯥꯒꯨꯝꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯁꯣꯟꯊꯕ ꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯆꯤꯡꯈꯩꯅ ꯇꯞꯅ ꯍꯩꯔꯛꯄꯅꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯝꯉꯥꯟꯕ ꯇꯞꯅ ꯈꯨꯝꯃꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯑꯗꯣ ꯑꯩ ꯃꯔꯣꯜꯗ ꯍꯥꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯊꯝꯅꯕ ꯇꯧꯔꯒꯦ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ ꯄꯥꯠꯇ ꯍꯣꯏ ꯏꯇꯥꯎ ꯊꯝꯃꯣ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯎꯁꯨ ꯂꯥꯛꯀꯦ ꯏꯇꯥꯎꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯇꯝꯉꯥꯟꯕꯗꯣ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕ ꯑꯃ ꯄꯣꯛꯆꯩ ꯆꯤꯡꯈꯩ ꯑꯁꯤꯅ ꯍꯦꯛ ꯃꯦꯂꯩꯁꯅꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯗꯨꯗ ꯀꯩ ꯆꯥꯒꯦꯅ ꯍꯪꯉꯤꯅꯣ ꯈꯪꯗꯦꯅꯦ ꯆꯤꯡꯈꯩ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯦꯂꯩ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯒ ꯃꯥꯅ ꯃꯦꯂꯩꯒꯁꯨ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯆꯥꯁꯦ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦꯗ ꯇꯧꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯃꯦꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯏꯝꯐꯥꯜ ꯃꯆꯥꯒꯤ ꯂꯥꯡꯗ ꯑꯁꯤ ꯁꯣꯏꯗꯅ ꯊꯨꯕ ꯇꯥꯔꯦ ꯃꯥꯅꯒ ꯊꯨꯈ꯭ꯔꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯗꯅ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯇꯧꯏꯁꯦ ꯑꯩꯅ ꯑꯥꯗ ꯂꯩꯔꯒ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯆꯪꯗ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯉꯁꯤꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯍꯥꯏꯕꯁꯨ ꯇꯥꯅꯤꯡꯕꯅ ꯑꯗꯨꯅ ꯍꯣꯏꯗ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯂꯣꯏꯔꯦ ꯃꯥꯗꯤ ꯁꯣꯝꯗ ꯐꯦꯁꯕꯨꯛꯀꯤ ꯂꯩꯀꯥꯏꯁꯤꯗ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯉꯥ ꯌꯣꯟꯕꯤ ꯑꯣꯏꯔꯤꯁꯦ ꯈꯪꯄꯣꯟꯗꯦꯕ ꯁꯤ ꯍꯥꯏꯔꯒ ꯇꯝꯉꯥꯟꯕ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛ ꯃꯦꯂꯩꯁꯅꯥ ꯍꯣꯏꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯔꯩꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯒꯦꯠ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯅꯨꯔꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦ ꯆꯦꯞꯊ ꯅꯨꯄꯥ ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯋꯥꯡꯕꯗꯨ ꯅꯨꯔꯩꯒꯤ ꯒꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯔꯗꯨ ꯈꯥꯝꯃꯤ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯔꯩ ꯇꯞꯅ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯆꯪꯉꯁꯤꯔꯥꯅ ꯈꯜꯂꯨꯔꯦ ꯅꯣꯛꯃꯤ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯋꯥꯡꯕꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯣꯏ ꯊꯕꯛꯇꯤ ꯆꯤꯜꯂꯦ ꯇꯧꯏꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯦꯐꯦ ꯑꯃꯗ ꯆꯠꯂꯁꯤꯀꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯃꯤꯟꯅꯗꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯇꯤꯝꯕꯔ ꯀꯦꯐꯦ ꯑꯗꯣꯝꯗ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯄꯥꯔꯛ ꯇꯧꯔꯒ ꯄꯨꯟꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯣꯛꯃꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄ ꯃꯥꯙꯕꯤꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯦ ꯃꯆꯥꯅꯨꯄꯥꯒ ꯅꯨꯔꯩ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯨ ꯃꯃꯥꯅ ꯎꯈꯤꯕꯁꯤꯗꯤ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯥꯙꯕꯤ ꯍꯔꯥꯎꯏ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃ ꯊꯨꯡꯕꯒꯤ ꯃꯃꯤ ꯎꯕ ꯑꯁꯤꯗ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯔꯤꯗꯅ ꯃꯃꯥ ꯑꯩꯒꯤ ꯏꯊꯤꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯁꯥꯎꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯑꯁꯤ ꯈꯟꯅ ꯒꯥꯔꯤꯗꯨꯗ ꯄꯨꯔꯥ ꯉꯥꯊꯔꯒ ꯅꯨꯡꯉꯥꯏꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤ